ꯑꯦꯇꯤꯅ ꯇꯧꯕ ꯊꯕꯛ ꯏꯟꯈꯥꯡꯁꯤꯡꯁꯦ ꯊꯕꯛꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯤ ꯌꯥꯎꯅꯔꯕ꯭ꯔꯥ ꯀꯩꯅꯣ? ꯉꯁꯤ ꯑꯌꯨꯛꯇ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜꯅꯤ ꯍꯥꯏꯔꯤꯕ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯤꯒꯤ ꯑꯣꯏꯅ ꯂꯧ ꯄꯔꯤ 1,000 ꯎꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯔꯨ ꯃꯔꯥꯡ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧ ꯄꯔꯤ 752 ꯈꯛꯇꯃꯛ ꯎꯕ ꯉꯝꯈꯤ꯫ ꯃꯊꯪ ꯆꯍꯤꯗꯗꯤ ꯅꯤꯡꯊꯤꯖꯅ ꯍꯣꯠꯅꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯄꯣꯠꯆꯩ ꯊꯥꯕ ꯍꯧꯔꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯧꯐꯝ ꯑꯃ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯑꯣꯟꯕ ꯑꯃ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯒꯤ ꯈꯣꯡꯖꯪ ꯑꯃ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯂꯧꯕꯨꯛꯁꯤꯡ ꯑꯁꯤꯕꯨ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯋꯥꯠꯇ ꯄꯥꯗꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯝꯗꯝ ꯀꯌꯥ ꯑꯃꯗ ꯂꯩꯔꯤꯕ ꯌꯨꯅꯤꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯈꯜ ꯀꯌꯥ ꯑꯃ ꯂꯧꯕꯨꯛꯁꯤꯡ ꯑꯁꯤꯗ ꯊꯥꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯐꯖꯔꯦ, ꯃꯨꯛꯁꯣꯔꯤ ꯍꯧꯔꯕꯅꯦ, ꯃꯩꯂꯣꯝ ꯊꯥꯗꯣꯛꯄꯤꯔꯝꯃꯦ꯫ ꯑꯦꯇꯤꯅ ꯇꯧꯕ ꯊꯕꯛ ꯏꯟꯈꯥꯡꯁꯤꯡꯁꯦ ꯊꯕꯛꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯤ ꯌꯥꯎꯅꯔꯕ꯭ꯔꯥ ꯀꯩꯅꯣ? ꯉꯥꯏꯍꯥꯛ ꯊꯕꯛ ꯑꯃ ꯀꯩ ꯑꯃ ꯆꯠꯊꯣꯛꯏꯉꯥꯏ ꯃꯇꯝꯁꯤꯗ ꯑꯌꯨꯛꯇ ꯀꯩꯗ ꯇꯤꯛꯄꯅꯦ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ, ꯋꯥꯏꯈꯤꯕꯅꯦ ꯈꯣꯠꯈꯤꯕꯅꯦ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯑꯌꯨꯛ ꯏꯪꯕꯩ ꯃꯩ ꯇꯤꯛꯅꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯕ ꯌꯥꯏ, ꯑꯗꯣ ꯅꯨꯡꯊꯤꯟ ꯄꯣꯕꯣꯞꯇ ꯃꯩ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯦ ꯊꯣꯏꯒꯤ ꯇꯧꯕ ꯌꯥꯎꯒꯦꯅ ꯇꯧꯕ ꯑꯃ ꯑꯣꯏꯕ ꯃꯥꯜꯂꯦ꯫ ꯁꯤ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯂꯦ꯫ ꯉꯁꯥꯏꯗꯤ ꯌꯦꯡꯉꯝꯃꯤꯅꯤ, ꯃꯨꯛꯁꯣꯔꯤ ꯃꯇꯣꯟ ꯊꯣꯛꯑꯕꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯐꯅ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯕꯁꯨ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯄꯣꯠꯆꯩ ꯄꯨꯊꯣꯛꯄ ꯑꯁꯤꯅꯗꯤ ꯊꯣꯏꯗꯣꯛꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯑꯣꯏꯕ ꯃꯔꯝꯗꯤ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯗ ꯇꯥꯏꯅꯕ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯗꯕ ꯑꯃꯅꯤ꯫